ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝ ꯌꯦꯡꯕꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯏꯝꯄꯦꯛ ꯔꯤꯄꯣꯔꯇꯔꯁ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥ ꯑꯁꯤ ꯀꯨꯟꯃꯥꯊꯣꯏꯗꯒꯤ ꯆꯠꯊꯕ ꯍꯧꯒꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯁꯤꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯇꯝꯈ꯭ꯔꯦ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯨꯞ ꯑꯣꯐ ꯍꯣꯇꯦꯜꯁꯀꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯇꯤ.ꯑꯦꯁ. ꯖꯕꯂꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯀꯦ.ꯑꯦꯁ. ꯄꯂꯤꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯨꯟꯕ ꯁꯦꯜꯐꯝ ꯂꯨꯄꯥ ꯂꯥꯈ 95 ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯅ ꯂꯧꯈꯠꯄ ꯆꯦꯁꯤꯡ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯊꯤꯕ ꯍꯨꯝꯕ ꯑꯗꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯕꯗꯒꯤ ꯍꯧꯗꯨꯅ ꯄꯨꯡ 9 ꯐꯥꯎꯕ ꯆꯤꯡꯃꯩꯔꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯌꯨꯝ 95 ꯂꯣꯝ ꯑꯃꯗꯤ ꯍꯣꯇꯦꯜ 8 ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ ꯂꯣꯏꯅꯅ ꯃꯤꯐꯥ ꯃꯤꯄꯨꯡꯒꯤ ꯄꯥꯎꯗꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ